ꯃꯥꯡꯗ ꯎꯔꯤꯕ ꯅꯤꯔꯕ ꯃꯣꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛꯇꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 13,000ꯒꯤ ꯁꯦꯟꯐꯝ ꯃꯍꯥꯛꯅ ꯁ꯭ꯀꯦꯝ ꯇꯧꯗꯨꯅ ꯐ꯭ꯔꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯂꯟꯗꯟ UKꯗ ꯆꯠꯇꯨꯅ ꯂꯣꯠꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯦꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯐ꯭ꯔꯣꯗꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯁ꯭ꯀꯦꯝ ꯑꯗꯨ ꯐꯥꯔꯛꯂꯅꯤ ꯍꯥꯏꯅ ꯈꯪꯂꯛꯂꯕ ꯃꯇꯝꯗ ꯑꯌꯥꯝꯕꯅ UK ꯂꯟꯗꯟꯗ ꯆꯦꯟꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯃꯁꯨꯡ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯅꯩꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯐ꯭ꯔꯣꯗ ꯇꯧꯕ ꯐ꯭ꯔꯣꯗꯁꯇꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐ꯭ꯔꯣꯗ ꯁ꯭ꯀꯦꯝ ꯑꯗꯨ ꯐꯥꯔꯛꯂꯅꯤ ꯈꯪꯂꯕ ꯃꯇꯝꯗ ꯂꯟꯗꯟꯗ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ, ꯏꯟꯗꯤꯌꯥ ꯃꯁꯤ ꯈꯛꯇꯗ natti ꯑꯇꯣꯞꯄ ꯂꯝ US, ꯔꯁꯤꯌꯥ, ꯖꯔꯃꯅꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯂꯝ ꯀꯌꯥ ꯑꯁꯤꯗ ꯐ꯭ꯔꯣꯗ ꯇꯧꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯐ꯭ꯔꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯟꯗꯟꯗ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯂꯟꯗꯟꯗ ꯈꯛꯇꯪ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯝꯗꯝꯁꯤꯡ ꯑꯁꯤꯗꯒꯤ ꯐ꯭ꯔꯣꯗ ꯇꯧꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ UKꯗ ꯂꯥꯛꯄ ꯃꯇꯝꯗ UKꯅ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯃꯈꯣꯏꯅ ꯀꯟꯗꯤꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗ ꯂꯧꯁꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯔꯦꯠ ꯑꯣꯏꯕ ꯑꯦꯃꯥꯎꯟꯠ ꯑꯃꯈꯛ ꯂꯩ, ꯃꯗꯨ ꯍꯥꯏꯔꯤꯕ ꯐ꯭ꯔꯣꯗꯁꯇꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯗ ꯏꯟꯚꯦꯁꯠ ꯇꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯕꯨ ꯒꯣꯜꯗꯟ ꯚꯤꯖꯥ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯂꯟꯗꯟꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯂꯟꯗꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ UKꯅ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗꯒꯤ ꯂꯥꯛꯂꯤꯕ ꯐ꯭ꯔꯣꯗꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯂꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯏꯟꯚꯦꯁꯠ ꯇꯧꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯒ꯭ꯔꯣꯊ ꯇꯧꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ UK ꯈꯛꯇꯃꯛꯇ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯝꯗꯝ ꯈꯔꯁꯨ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯥꯂꯦꯝꯗ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯂꯩꯕ ꯁ꯭ꯋꯤꯁ ꯕꯦꯡꯛ ꯑꯁꯤ ꯃꯁꯤꯅꯤ꯫ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯅ ꯑꯇꯣꯞꯄ ꯂꯝꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯗ ꯂꯩꯕ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁ꯭ꯋꯤꯁ ꯕꯦꯡꯛꯗ ꯃꯈꯣꯏꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯑꯃꯠꯇ ꯊꯝꯗꯅ ꯄꯩꯁꯥ ꯑꯗꯨ ꯊꯝꯕ ꯌꯥꯍꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯅ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯏꯀꯣꯅꯣꯃꯤ ꯒ꯭ꯔꯣꯊ ꯑꯁꯤ ꯂꯥꯛꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯧꯈ꯭ꯔꯤꯕ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗ UK ꯑꯃꯁꯨꯡ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯑꯁꯤ ꯐ꯭ꯔꯣꯗꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯀꯣꯟ ꯑꯣꯏꯅ ꯑꯣꯜꯂꯛꯄꯒꯨꯝ ꯎꯔꯛꯂꯤꯕ ꯑꯁꯤ꯫ ꯃꯌꯥꯝ ꯃꯊꯪ ꯑꯁꯤꯅ UKꯗ ꯂꯩꯔꯤꯕ ꯐ꯭ꯔꯣꯗꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯦꯝ ꯇꯧꯔꯛꯄꯗ ꯀꯝꯗꯧꯅ UKꯅ ꯃꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯨꯅ ꯊꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ UKꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯣ ꯑꯁꯤ ꯌꯨꯔꯣꯄꯤꯌꯟ ꯀꯟꯚꯦꯟꯁꯅꯦꯜ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯁꯤꯒꯅꯦꯇꯣꯔꯤꯁ ꯑꯃꯈꯛꯅꯤ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣꯔꯠ ꯑꯁꯤꯅ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯇꯣꯔꯆꯔ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯗꯦꯊ ꯄꯦꯅꯥꯜꯇꯤ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯂꯝꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯦꯝ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯣ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯑꯣꯏꯗꯨꯅ ꯐ꯭ꯔꯣꯗꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯤꯗ ꯍꯟꯅ ꯂꯧꯅꯕꯒꯤꯗꯃꯛꯇ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯛꯄ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯔꯤꯖꯦꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯩꯕ ꯇꯥꯔꯒꯁꯨ UKꯗ ꯂꯩꯔꯤꯕ ꯐ꯭ꯔꯣꯗꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯤꯗ ꯄꯣꯔꯛꯄꯒꯤꯗꯃꯛꯇ ꯐ꯭ꯔꯣꯗꯁꯇꯔ ꯑꯗꯨ ꯀꯔꯝꯕ ꯂꯝꯗꯒꯤꯅꯣ, ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯗꯒꯤꯅꯣ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯉꯝꯕꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤꯁꯨ ꯌꯥꯝꯅ ꯃꯇꯨꯡ ꯏꯜꯂꯤ꯫ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗꯒꯤ ꯐ꯭ꯔꯣꯗ ꯇꯧꯗꯨꯅ UKꯗ ꯆꯠꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕు ꯀ꯭ꯂꯦꯝ ꯇꯧꯕ ꯃꯇꯝꯗ UKꯅ ꯔꯤꯇꯔꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ 1% ꯈꯛꯇꯅꯤ꯫ ꯇꯧꯕꯇꯕꯨ USAꯅ ꯃꯈꯣꯏꯒꯤ ꯂꯝꯗꯒꯤ ꯐ꯭ꯔꯣꯗ ꯇꯧꯗꯨꯅ ꯂꯟꯗꯟꯗ ꯆꯦꯟꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯂꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯦꯝ ꯇꯧꯕꯗ ꯃꯈꯣꯏꯅ ꯄꯤꯔꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯁꯨꯞꯅꯇꯒꯤ 1% ꯈꯛꯇꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯄꯅꯣ ꯑꯃꯁꯨꯡ ꯀꯌꯥꯃꯨꯛ ꯌꯥꯝꯅ UKꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯉꯝꯕ ꯀꯟꯇ꯭ꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪ ꯑꯁꯤꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ, ꯃꯗꯨꯗꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯐ꯭ꯔꯣꯗꯁꯇꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯐ꯭ꯔꯣꯗ ꯇꯧꯗꯨꯅ ꯁ꯭ꯀꯦꯝ ꯇꯧꯗꯨꯅ
पैसा कया अमा पुदुना लंदन चेंदुना लोटपगी क्राइम असी अदुमक हेंगलगलमी अदुबु 2003 हाइरिबा सही असिदा रसिया की यामना चावबो बिजनेसमैन अनी खकना मखोगी लमदमदा फ्रॉड तौदुना लंदन चत्तुना लोटुना लैखी मतम मदुदा रशियन गवर्नमेंट ब्रिटिश गवर्नमेंट मखोई अनी अदुबु मखोगी लमदा अमुखन्ना पोरकनबगी दमक्ता कन्ना हाइजखी तौबतबु ब्रिटिश गवर्नमेंट मदु यारखीदे रिजेक्ट तौदुना वाफम मदु अदवाइदा अदुमक लोइसिनखी अदुबु हाइरिबे मियोय अनी अदु मतम खरगी मनुंगदा लंदन दा मसामकी युमदा सीना लेरंबा थेंगनखी हाइरिबे थौदोक असिदगी हौजिक रसिया दगी फ्रॉड तौदुना यूके दा चेंदुना लोटुना लेबगी केस असी अदुमक हंथग्रे अखोय मयामना लोइनमक खंगदुना लेरिबो वाफमनी फ्रॉड तौबा असी यामना फत्ते मखोयना फ्रॉड तौबना लाइरबा अमसुंग मिसम प्रजासिंगदा अदुकी मतिक वाहली मियोय कया अमा सुसाइड तौहली मियोय कया अमना थबक फंगदबदगी मपुंसी असी यामना वाना लेलहली हाइबसी मरम असिना अखोयगी लेबाकी ओइनसु फ्रॉड तौबसिंग असिगी मायोक्ता अचौबा अकनबा लोसिंग थमदुना अमसु मखोयबु सेक्सिनना येंसिनदुना तौहंदनबगी दमक्ता थबक थौरंग कया अमा पाइखतहनिंगी हाइना फोंदोकजरी मसीनी ngasiगी ओइबा वीडियो नुंगाइबिबा तारगदि सुक्सोय सोइदना चैनल असिबु सपोर्ट तौबिरमगनी हाइना थाजजै काइनरबु